ngasisu Manipur top channel gi maikei digi mayamda maroiba phongkhiba sifongsingi I pausing khongo sarkar na mayamda share tawjagi ahan mamakta da mayam editorial kalam digi lakhotchara na haujuji Manipur da thoriba thodok wathok singi oiba man oiba topic mani haina khangachara na mayamda share tawjagi ado mayam share tawjagaduriba kalam asigi content asigi mamingsna mayam Nongmei license pibada verification tawdabana crime hengalaklibani haibisigi matangdani mayam aduga mayam gisu kari mo lebibigi habdo sunjoi shoidana video si yengbibil lora matungna comment thambiramu haina Manipur top channel gi mekidi isi request tawjari mayam share tawjaragi Nongmei license pibada verification tawdabana crime hengalaklibani State asida maram sadana thokliba crimes singe manungda kanagumba singna masada threat leire haiduna sarkar dagi Nongmei license launa bu khonabada sarkar gi maikeidigi miyoi aduda kaya yamna karamba group na kian khanganbagi thawong sing leibege miyoi adu karamba criminal activity singda senabage haibna singba ningthina verification tawdaba amasung background sing yengdana Nongmei licensing issue tawbadagi achauba maram ama oiri ngasi phawbada kanagumba singna masa ngakthokna ba khotnabani haina Nongmei license lawkhiba singna ona tainabada matu solaba miyoi singda onsinduna kian khanganbadagi hendoktuna hatpa maram sadana aphaw aring sabada blank fire na singba kaptuna akoibigi miyamda ipai thabaiba kaya toina thokli Masida sarkar gi maikeidigi matik sabe action lawbagi sangasi yamna nemli masina thokaningdaba crime kya ama thokli masida sarkar gi maikeidigi maru oina home department gi maikeidigi akan mamyeng sangba sumi pistol amadi revolver singbagi Nongmei license lawba matamda mari lenaba police department gi verification yauna mathau taba process mayam ama paikhatliba asigumna SBBL gangi licensing lawa matam dasu masih kecap mana ba proses matau tadi masih makna license gan pai ribasing aduna crime sing setharak pada pumthing ba ngamgani haibadi nate adubu khara makhaidi control toba ngamgadoribani masigi mathakta kanaguma singna Nongmei license pinaba home department da apply torakpada miyoe duda lairiba kihan khanganbagi sang adu kadai fabu yorbagi Mangon kian khangali haibadu mari lenaba police station da mangjona FIR sanba leirabra amasung kanana karigi damakta miyeduda kian khanganbagi thawungsing satharibano haibran singbudusu ningthina verification tawbasangi gun license issue tawba haibisi singnung manungda sa kapnabi issue tawba natabanina hena section na yengbasangi Mahakna Nongmei license apply tawraglibadu mangonda attack tawraknaba hotnaribasing aduda masa ngakthoknabani hairabasu ngasi fawbada gun license pairibasingna makhoide kian khangalibasing aduga hakthengnana onsinnaraga khutthoknakiba thawdok asi yamna tangi ayambana gun license paikraba matungda aphaw aring sabana masing yami gun license lawraba matungda su pelaktaduna miyam marakta ngakchao theknanaba Government gi maram saba natragana sadaba security nirakpa ngaktani makhoi sing adugi marakta sarkar pairibe singna sak mai yengladuna political pressure da security piba kaya su yauri masina state asigi leiriba security force ki masing asi yamna nemana law and order da su sauna akaiba laklibani miyam ngaknanaba leiriba state forcing VIP amadi masak naiba politician singi security oina lauthokibadagi leiriba personal kharaduna law and order maintain tawna buhotnabada awaba kaya su mayonari aduna gun license issue tawba amadi personal security issue tawba ani asi yamna mari leinabana sarkarna maru oina home department gi maikeidigi yamna section na yengbasangi Masiga loinana masa ngakthoknabani haiduna gun license lawkhrabasingna misa miyamda onsinduna ka henba thawungsing satharakpada madugi complaint tawham sarkar gi maikeidigi miyamda mayek singna khanganba sumi masigi matakta illegal activity sathariba gun license holder sing madugi matakta
ꯑꯆꯧꯕ ꯁꯦꯜꯐꯝ ꯐꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯥꯏꯁꯦꯟꯁ ꯀꯛꯊꯠꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯒꯟ ꯂꯥꯏꯁꯦꯟꯁ ꯂꯧꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯗꯨ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯕ ꯆꯪꯏ꯫ ꯃꯗꯨꯅ ꯒꯟ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔꯁꯤꯡꯅ ꯀ꯭ꯔꯥꯏꯃꯤꯅꯦꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ngasi ꯐꯣꯡꯈꯤꯕꯁꯤ ꯐꯣꯡꯁꯤꯡꯗ ꯍꯥꯞꯅꯔꯛꯄ ꯑꯃ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯃꯁꯨꯡ ꯂꯨꯞ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯥꯏꯐꯕ ꯃꯪꯒꯣꯜꯁꯨ ꯄꯤꯅꯔꯛꯂꯤ, ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯅꯨꯄꯤꯁꯤꯡꯗ ꯂꯣꯒꯤ ꯉꯛꯂꯧ ꯄꯤꯁꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯥꯔꯆ 9 ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯨꯝꯁꯤ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯋꯨꯃꯦꯟ ꯏꯟ ꯂꯤꯗꯔꯁꯤꯞ ꯑꯦꯆꯤꯚꯤꯡ ꯑꯦꯟ ꯏꯀ꯭ꯋꯦꯜ ꯐ꯭ꯌꯨꯆꯔ ꯏꯟ ꯑꯦ COVID-19 ꯋꯥꯔꯜ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯤꯟꯅꯩꯐꯝꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯐꯠꯇꯅ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯁꯤꯟꯅꯩꯁꯪꯁꯤꯡꯗ ꯆꯠꯊꯕ ꯑꯑꯣꯠ ꯑꯅꯩ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯍꯤꯡꯅꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯅꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕ ꯍꯧꯔꯛꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1953ꯕꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯀꯤ ꯄꯨꯋꯥꯔꯤ ꯏꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯄꯥꯒ ꯃꯥꯟꯅꯅꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯚꯣꯠ ꯄꯤꯕ ꯌꯥꯍꯜꯂꯨ ꯍꯥꯏꯕ ꯋꯥꯀꯠ ꯑꯁꯤ ꯅꯨꯄꯤꯒꯤ ꯏꯍꯧꯒꯤ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1959ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯁꯣꯁꯤꯌꯦꯂꯤꯁꯠ ꯅꯨꯄꯤꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯛ ꯐꯪꯍꯟꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯂꯩꯁꯦꯝꯂꯣꯟ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯍꯛ ꯐꯪꯍꯟꯅꯕ ꯑꯆꯧꯕ ꯈꯣꯡꯆꯠꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 1959ꯗꯗꯤ ꯐꯤꯔꯣꯜ ꯇꯨꯕ, ꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤꯁꯤꯡꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤ꯫ ꯑꯗꯨꯒ ꯀꯨꯝꯖꯥ ꯏꯪ 1910ꯗꯗꯤ ꯁꯣꯁꯤꯌꯦꯂꯤꯁꯠ ꯑꯃꯁꯨꯡ ꯐꯦꯃꯤꯂꯤꯁꯤꯡꯅ UN ꯁꯤꯟ ꯊꯨꯡꯕꯗ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛ ꯐꯪꯖꯅꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯄꯥꯒ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯩꯁꯦꯝꯂꯣꯟ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯏꯟꯗꯤꯌꯥꯗꯗꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯣꯏꯅ ꯂꯧꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯤꯡꯕꯨ ꯂꯩꯁꯦꯝꯂꯣꯟ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯅꯤꯡꯇꯝꯕ ꯈꯔꯈꯛ ꯐꯪꯖꯔꯒꯁꯨ ꯅꯨꯄꯥꯁꯤꯡꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯝꯊꯅꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯍꯟꯊꯅ ꯌꯦꯡꯕꯤꯕ, ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯥꯏꯕꯗꯨ ꯐꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯗ ꯑꯈꯟꯅꯕ ꯂꯣꯒꯤ ꯑꯣꯏꯕ ꯉꯛꯂꯧꯁꯤꯡ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯕ ꯃꯇꯝꯗꯗ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯀꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯇꯨꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛ ꯉꯥꯛ ꯁꯦꯟꯅꯅꯕ ꯆꯞ ꯆꯥꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯨꯅ ꯂꯣꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯩꯖꯔꯒꯁꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯇꯤ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕꯤ ꯆꯩꯕꯤꯕ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯤꯕ, ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯀꯌꯥ ꯉꯥꯡꯕꯤꯕ, ꯃꯁꯥꯒꯤ ꯑꯁꯣꯟꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯍꯟꯖꯤꯜꯂꯛꯇꯕꯗ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯩ꯫ ꯑꯗꯨꯒ ꯆꯤꯟꯗꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯥꯒꯠꯅꯩ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯟꯐꯝꯗ ꯅꯨꯄꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯌా ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯅꯅꯤ꯫ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯀꯨ ꯆꯠꯊꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯃꯠꯄꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯅꯨꯄꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯅꯝꯗꯨꯅ ꯐꯝꯂꯥꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯋꯥꯔꯤ ꯁꯦꯝꯒꯠꯄꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯁꯤꯡꯅ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ
ꯂꯩꯁꯦꯝꯂꯣꯟꯗ ꯌꯥꯎꯍꯟꯅꯅꯕ ꯃꯤꯌꯥꯝꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯊꯕꯛ ꯍꯥꯞꯄꯗꯕꯨ ꯑꯣꯏꯔꯦ ꯂꯩꯁꯦꯝꯂꯣꯟꯗꯕꯨ ꯑꯣꯏꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯆꯅꯕ ꯆꯥꯗ 30ꯒꯤ ꯔꯤꯖꯥꯔꯚ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯅꯕ ꯅꯨꯄꯥꯁꯤꯡꯗ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯅꯨꯄꯤꯁꯤꯡꯗ ꯐꯪꯍꯟꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯌꯧꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯗ ꯅꯨꯄꯤꯅ ꯅꯨꯄꯥꯗꯒꯤ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯜꯂꯕꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯑꯇꯩ ꯂꯝ ꯀꯌꯥꯗꯗꯤ ꯅꯨꯄꯥꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯅꯨꯄꯤꯁꯤꯡ ꯑꯣꯠꯅꯩꯕ ꯌꯥꯗꯦ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯈꯦꯠꯅꯕ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯈꯟꯅꯕ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯆꯨꯝꯒꯅꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯅꯕ ꯅꯨꯄꯤꯁꯤꯡꯗ ꯂꯣꯒꯤ ꯑꯣꯏꯕ ꯉꯛꯂꯧ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯤꯡꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯏ ꯍꯥꯏꯕ ꯋꯥꯔꯤꯁꯤꯅꯤ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ